Ichadi lebirabra kamai to Aisani lady amana class 9 kare amana 7 kare. Angang singdi som the kramay to biragi. Hojik CD AD tasing haibda akoi Andhra Pradesh ta laire hojik se isa ani si school ka halle adagi ko su mana inna badum kaba ingkang kra tawra ma Aduga laire. kano su madam su adum do lebire adum puna. Laire ma su da waza wara ga laire. Okay aina mukhan bana sonda atopada mole haurabra haibagi haibatare ko. Adu matang dre saina pusin jare se ko. Tasing na aina Manipur lai ge hairagadi yam chawbo question si ai gi nupi si Swampura tha ki bataba. Maramdi Aadhaar card ta yam toina Aadhaar card si check tawo se ko yam toin theng reba ko lambi chawk chapata. Aadhaar card check tawo matam da ai gi nupi si Meitei oijara basu ai gi Facebook account Facebook educational lai bane sa dum yeng bi ba matam da theng na gani ai gi nupi Meitei ni pura Meitei ni. Ma yeng matam da ma gi physical adagi wangang sanga loina Meitei ni. Tawo du ba ga Aadhaar card di certificate lai ba adagi magi card lai basi da card magi hanai ming lai bani na sumaina Aadhaar card check taw mutam da ma se awa ba ibam da ta ga do basi koi dum uba phang ba dagi akoi si aina ma si pura ga koi tholak pani ba ko oi koi lai ringai mutam da kana na di tek torok ba kana na di chat kro hai bi leite taw du tholak ba ya ba sing do thon ing da ba dagi tholak pani hai se ba tare taseng na hai ga di koi lohong mutam da Miyam among the Isor the Sapi Tamaga Siri Power the Tado and Wasakra and Namadi was the Kaivia Royana and I to be charging whoever was Mapan the Central Opening. Although to my Igumba, my Amamasi Hojiki, a koi awabada, my Amamating regulate Tasena Haimutamda, Maramata, Uninda Nuaitaba, Filiam Tawe, Karino Harga, Aina Jatitongan, Pilo, see Aiki, Sina. I quite is all we are going to and hang book. No, ado, you know, summa to Tasage, Madu Akwigi Kuki Nupi Havatare, Yari Pokta Labor, do Nupasi Meitei Nupani, ado Magi Masani, Lereno Palm and Nupima, Makoi Low Subumatamda, Lekai Mayam Loichong Tokanda, Kanamatan Kutavi Aroi, Mahak Adum, Meitei Olaga Ladabani, Meitei Nupada Mayum Palapani Madi Sopiaro, have the Hosic Soktanale. So me, Mahak Matanda Sat Lurabadi. Mahaki I card aduga Aadhaar card puthok taragadi magi hojik oriba situation sida mongonda khudong thibadi tholokpa yai adubu magi kairo lekai da leiba matamda kairo lekai na di mongonda apanba piba haibase madu piro haina khalli aduga yamna chumna khoi gi leiriba khoi gi community da haiba tare ai khoi gi community puna manasu aduk tathina yenglak loidra haibagi thajaba lei chumme inauro phobirido chumna khara leiba wafam du da khara leigadra habiu makha kari kare the habi mani sir tasena ai samak to sudu manda thokke sa tasena ko adu ai lekai sin su yamna koi nungsi na haibadi lekai sin khangmani na adu ida ngasai gi kitang akoina durak pasi tari no haibam tamda mo bai bisi mo ne sa sumane ko mo ni na mo si thoning da ba thok si thok tringai da ngak tho hu na phagani na koi dum step la pacha bani ai gi wai pati ai khoi mak na haiba tare ai gi pungning mak na ai khoi gi marak ti yum pala mi do madu hat ka dam ni haibu haidu ai gi oina di 100 ta 100 ai ya janing da ba mani haiba tai tholi ba thodok si yam seng na har kanda lambi da kuki nupi malakpa kuki gi angang malakpa ason ahan malakpa da makhoi da bo khut tha ning de hai tare ai gi moni ko hauji khanari du di kapnari du ching da kapna bodo khoi sidagi khungak pa chali ba moi khungak pa chatpa ani du masen sina bodu di war ne na khanbi gai hai tare landa nupi angang bhaw bo sokna de hai ba gi wafam bhaw di leibane dubu anyway mafam du dei naw yam no 7 sound leibiba hai ba tare khare yeng bi ko duga Ozama oi na so tak pire ozama oi bani na dom da ozama oi raga mafam du da leibu du di kari khudong cha da ba leibi karamai to bi Saint Paul in school na si Guntakal Andhra Pradesh state principal na dum pujari okay adu di yam nungai mamang thari ge join to jabani ba ko okay adu hojik si durai bisi akoi si ta se na haibam tamda sir ai puning go ba pongtok se ba ai khakti pibam natana mayam se ko sum yeng tamda landi lotion gi be yai ba ko so na mungkin hauban laibani na ro dison na mungkin lakhane ba landi suk so dan loi gani aduga hojik si yamna khwaidigi aina ningda waza basi kai narga lan loi khibi yai koi hana gum namuk lemina si haira ko su yai na tagana khaidong lu se adudi matam matung pujarani tabudu koi hana gi manipur dudi hana in tappa mara tappa koi nuji san leiba manipur hanjin kara warani ai inga leire se hoi adu we know sidagi tamthiba thodok sing adum Kuki sing sinau sing mayam ga nagai sinau sing
1993 September ki tang 16 dagi soknaba landu sahi ahum soknaki mi chaniga 13 lom henasi ki mi lising ama kare hena so panjau ki mayum makai more than lising ahum mari gi mathakta tum ki aduga punumak sing adu after sahi ahum gi matung dangasi adum machin manau gum adum lemina basudum yawi adu punumak se khone yamna tam thina so khoi khalai gum sikhan su khanji aduga apha basudum khanji hai tare positive su ko inauna section biba khongthang ama thangaga hauji loriba step to yamna fazai aduga tekta kaidana hai tare naw gi mai pak pudu lebi aduga madugu punamak tu taibang mapuna anam ko iba nungsinaba yanaba punamak tu la ko isonon haijege aduga khoi gi mai kai digi so haiba tare du inauna thamoi sen inaw gi awaba thengnari ba punamak sing du tambi ba hai tare du inauna wana hona zarak panina tekta kaidana family lebi du tekta kaidana lebiu angang sing ama di family sing mayam lebi ri sing du su nungsibogi wari hai tare hena sabigine na khalle ado moza ama so oibanina never ozana mi halo hai badi ke donge din sellaroi oza ai se mi semani hai batai so thank you so much now kari si thab le yaro bida kainoni sir tasena di mayam gi kaino jadi yengu matamda ai si tasena mai te ujera ka su jampu da isa morang da gini morang aseng badi ai on kom si du su jampu da ai lai bi su jampu se gi pi on kom si na te ma di su ni ada hojik kai koi de pu bi si ma gi yum su loina mai thatok pi kre tu di landi aduga jampu dai gi yum ma lai jai aduga school lama su lai school du di ai na school do di school su lai aduga Usampur da town manung da mokoi mak lei bisdi kasi togde aduga torbung da nauna sa basidi mai thakre moina ai school si mai thabi gre ai ga sa den panjaru na masi ai gi nataba ai gumba mayam si gi huji hangni bo hang se koina khanjari base oi saroi gumba mayam na budi kasu thohal ning da thoi admaina na ti tawre di haibadi lei tawudu ai koi se huji lan si loi gram tung da koi da huji churi ba kok ta churi ba si pakti koroi masi anap se thuna pagadam nate adubu horen lan si loi tung da koi si kadai nei dun haiba question ama khak hange ta se nai huji kuki mak da chatpang tam dai soi sini ba kuki ne bi lojera ga su ko ade haidi ai mai tei na adagi di ai gi nu pi ji kuki ni na ai mai tei mak to ji lem to mai tei sina hatra maksu hana gum nu si bi de to ong da di si di pana haira ga su yaro sa aduna akhoi da huji yam wa ba chaina amaka akhoi da yam chaw polum ng tung gi na ma u matam da future se akhoi si u matam da yam wa ba kari ngam matam da akhoi si wari ni akhoi loina mo palam da hingba adum isa isa gi thokpa ngamna ba chara nam chara ga ju hingi bi yai tawu du akhoi na huji pam ja ba si akhoi mai te yamoi na manipur le how da po ga manipur le how da chaw ni na ma palam da hingba di ko hingning de akhoi identity ngak na mai te yamoi na akhoi manipur da hingning sa sigumba koi su sigumba polum mayam si puye do aina mayam da appeal tawning basi mayam na koi bu phatto miyeng yeng ha benate ko ya bane example ni sarai gi wori nati ko sarai na hajab se hoi adwan ai koi gumba sumaina interethnic marriage couple sing si kitang mayam na nungsi biraga moi puning thagot piba ai gudi lapna leire manipur le ho sing si kitang puning thagot piba do moi relief camp da mayam leiri ado moi kitang yeng changbiraga puning ba thagot piba manang nak pasina marak tasu medical camp to matam da koi gi psychiatrist doctor gumba yauraga counseling gumba si su khara pihaning e relief camp da lepa singsi da yam chumi puno boxing si madugi anxiety di loina leira bajani ado thagachari now top wapam sem khoni yam thengna jabada hai tare koi gi ground da koina sum chachaba thengna jabada magi nu pidu ga makhoi ani hayeng lan loira kanda muk thengna siko hairaga nuksiraba macha phawbada koi gi photo ka phawraga hai tare meitei nupana kuki nupi da magi masadu piramaga lekiba makhoi ani phone da di hojik sudum pau phaunaba adubu makhoi haujik lan loiba ngai riba couples mayam yauri adugi mathakta haujik phawba makhoi selaga kuki nupi puraga la e haibasi maiteina singthoga haujik phawbasi hat pa yaudri haitare masima aduga akhoi gi su aina ujabada maitei nupi kuki da mayum panba du singthoga hatli haibagi pau si panglai leitri aduga fake news oina di khara yaukre kuki nupi sing kuki nupi akhoi gi meitei da panba du meitei mayam sang dana izat manghal le ga haiba adugi nupi du puthoro haibadi yade puthoro haibadu puthorok teba adugumba di thokide aduga meitei gi so somna mayum pam du sing thoga kuki mayam ni izat mangan ki ga haibagi adugumba gi potu leite haiba tai marak sidadi adu puno maksidi khara khara loina swaite leibra na khale amabu oire ngasai gi leiri phibam sida phajana leiba khut thadaba sudum yauri aina hojik tamjakhibedo mayam puno yari poktaga leiriba sigum sing asi khut thadaba yauri pak tharoi khali maduda thagani haina
थारो हाइदना थागेदी नहाना थाबी यारे अदु मसिमक्सि चुमी मथंद चप्पददी खुदों खर चाररोय अदु चप चाबा मफम अमदा लेबिदना होजिक लेबिरि मोंगदो सब चारे मफम दुदा लेबिदु थैंक यू सो मच पाउ सिसु मयामना खंगन बिरक पाइ तरे इनोट अमा खंगनी मदुना नुंसिबगी लिपुन कांगलुप अनिगी इरांग फनेयाम लेरसु नंगा एगदी काइनाबा यादे हाइना मफम अमदा चाना फैमिली नुंसिरबा इसासिंग लोइना मफम अमदा सेफ एंड साउंड लेबिदो मतम खरा दुम लेबियो सोइदना ताइमो मपुना सिंगबा मतम अमा लाको एरसुन नाइजेगे थैंक यू सो मच सिनो थैंक यू सर याम नारे पाउ तने याव बो फंजबो सुमरा मरकता थैंक यू थैंक यू तागचरी हाना पुनमक थोरबसिदा सरुगा बिरक पदुगा